Chief Minister N Biren COVID-19 negative Oire. Manipur ki Chief Minister N Biren COVID-19 test tawbada negative Oire. Ngasi Jenims ki BRDL da Manipur ki Chief Minister N Biren RT-PCR test tawbada negative result lakhivani. Diploma Pairaba graduate pass Tourabasing MA Tamhalloi Haibasi Yaningde. Mahiroi singna phuba chaiba tawgani haidabasu khongpham halloi Bilas Migi state na yaraga Manipur University of Culture gi isa gi lediba state na diploma pairaga graduate pass tawraga MA Tamhalloi haibasi sungya Yaningde. Karigumba mahiroi sing phuba chaigani haidabasu khongpham halloi haina JN Manipur Dance Academy gi director in charge Pukhrambam Bilas na phongdokhre. Jawaharlal Nehru JN Manipur Dance Academy da pangthokpa paugi mifam amada Bilas na makata na hai JN Dance Academy gi diploma sina MA tamba mahiroi singide tokthoklaga hauji MU da oza oidiba khudingmak JN Manipur Dance ki Academy gi diploma sina oza oikhiba ngaktani. Khudam oina haidabada oza maikam thoiba P Lilabate Chaurei Kanba Subudra Khoni Gopi hairiba sing ase JN Dance Academy gi diploma paiba ngaktani. Mahak na hai Central University Oiraba MU da oza oiba yaraga subnatagi Manipur University of Culture haiba posak aside. Aikhoina lingkhatsaba Manipur lenga ke institution da certificate diploma na masagi graduate pass tawragade MA Tamhalloi haibaside aikhoi Yaningde Manipur University of Culture da oza oiriba saruk kharade dance ki amasung Sankritan ge ladiba sing ase JN Dance Academy ge diploma pass tawraba oza ngaktani. Hairiba oza sing aside karigidamakta UGC na recognize tawgadoribra makhoi tawragade oza oipham thokpra haina hanglakle. Hairiba thabak ase Manipur University Kansipur da satnaribana aikhoide JN Dance Manipur dage diploma pass tawrakpada amade masagi degree graduate pairaklagade MA tamhanbiu haibase adumak lepkane. Makhoina phana pressure tawraklagasu handokloi makhoisu makhoigi tanpham thokpa adu talo. Manipur University of Culture da ngasidagi makhoina pirakpa invitation su lawjararoi aduga aikhoigi maikaidagi su corporation amata pijararoi hainasu mahakna makhatana phongdokhi. COVID-19 pakpapaktaba miron be khudingmak layenggadabane State Health Director. Hospital da layeng balakpa miron binupi khudingmak COVID-19 positive oirabasu natraga oidrabasu soidana hospital aduna layenggadabani haina. State Health Mission NHM Manipur gi Director Dr. N Samjaina haikre. Waphamasi Nirmala Hotel da pangthokiba National Health Mission Manipur gi review meeting da Director na phongdokhibani. Director na hai COVID-19 test tawba amadi tawdaba haiba thidana miron be khudimak soidana layenggadabani haina hanadagi khanghanba laikre. Masi hospital khudingmak na soidana ingadabani Dr. Singh na yamna section na makhoibu senabigadabani haiki. Director na makata na hai COVID-19 na maram oiduna center na pirakpa mirolbi singge scheme kaya pangthokpa ngamdana leiriba asisu kupna khanaduna paikhatpa hongnaba hotnaragani. Aduga COVID-19 nataba atopa layong na nariba miyoi kaya sing asisu matau karamna yumyumda layengba yagadagi haibasu khanare. Miyamnasu National Health Mission Manipur na paikhalakliba thavak thoram singda mateng pangbiu haina phongdorokle. Positive oiraba non-local ama cycle tongduna laklaga UNACO da mahakna laigadaba mafam kadaidano hanglare. Yamna ngakpa thogdok ama oina COVID-19 positive oiraba non-local amana ngarang mungthil pung 3:30 rom taba matamda COVID Care Center oiriba UNACO School da cycle tonglaga lakhre. Loinana mahaki layengpham mafam pibiu haina taksin khi hairi. Hauji COVID Care Center oiriba UNACO da leriba non-local asiga pause asiga wari telephone da wari sanaba matamda phongdorokhibade. Mahak Orissa gi Sandrapara district ki manung chanba Bandadhar khunggangdagi ne. Mahaki maming Sursan Khandia kawe masagi chahi 19 sure. Ngasidagi chahi 3 rongbi mamangdagi Imphal da laktuna Nagampal Singjabung leirakta bharagi ka amada leibane. Mahaki sinfamna pipe fitting tawbane.
Mahakna hai ngasidagi numit humnigi mamangda mahaki masa nungairaktabadagi Ras Medicity da satuna COVID-19 test tauki. Maduda positive oire haiba confirm tauki. Matungda mahak kadai da satuna layenggadavano haiba khangkhide. COVID Care Center oideba UNACO gi maming ase hana mahakna takhibadagi ngarang nungtil pung 3:30 taba matamda mahaki cycle tonglaga UNACO school tamna lakhibani. COVID Care Center ase yauraba matungda center asibu run tawbagidamak lairiba staff singda mahaki laifam pibinaba haizakhi. Masigi matungda mari leinaba staff singna mahak center asigi first floor da laifam piduna ngarangdagi leire haina phongdokhi. Yamna ngaklibade mahakna positive oiraba matungda karigumba makhal amatagi section thawang lakhatana UNACO tamna lakhiba aduni oiriba phibam asina takpade positive oiraba mioi amabu health department ki mari leinaba authority na karigumba makhal amatagi section thawang amata lakhataba ase miyamna penadre. Niyam gi matung inna positive oiraba mioi adu section thawang gi thabak lakhatlaga ambulance na singbada puraga COVID Care Center da thambigataba adu tawdavadagi non local asina masagi punsi kannavagidamakta cycle tonglaga UNACO COVID Care Center da lakhivani haire. Speaker Khamsana Wainam Thingel Government Primary School hangdokre. Laingaki school da lairik ningthina takbo oza amata transfer tharoi Speaker Khamsan. Education system na sithakrivase Congress na sahi taraga mga laingak lamba matamdani S. Razen. COVID nabi MLA nupi sire. BJP gi lusing bisu oiribe aduga Rajasthan gi MLA Kiran Maheshwari mahaki sample test tawbada coronavirus positive oikivadu Gurgaon da leiba hospital da sire. Kiran Maheshwari Rajasthan gi MLA ahumlak oiraklivini. Mahak ngarang numidang laikhidavani. Rajasthan laingakna nauna laichat hengalakpasi yenglaga December amadagi kuntraga mathoi phauba numidang pung 9 dagi ayuk pung 3 phauba district taraga humdoi gi headquarter town sing curfew thamkhre. Kaithel sing thabak supham sing aduga lalol itiki complex sing nungthil pung 8 tagi thingjinnanaba yathang thokre. Manipur state ki COVID-19 update ta haukiba pung 12 gi manungda mioi chamaga kuntra manga COVID-19 positive confirm oire amasung mioi chamaga humpu manga na discharge tawkhre. Apunba confirm case lising kun manga ga supna nipuga manga sukhre. Active case na lising ahunga chamaga mogdraga nipane. Laichat asidagi phakraba migi masing na lising kun mathoiga chamnga ga humpuga taruk loina na laichat asidagi laikhidaba masing na saniga marfu mathoi sukhre. Recovery rate na chada marifuga taruk dasmek amasinoni. Ronaldo potha hankivadage Juventus po mayai oira phaba Bine Bintona draw oihankre. Serie A title holder Juventus po makhoi haitoi singthoiraba forward Cristiano Ronaldo bo potha halaga lehenkraba matungda ngarang promotion karakhiba side Bine Bintoda sanarubada ama amada draw ohelakhibaga loinana handak season gi league game mapal sanarakpada makhoi gi mangarak suba draw oihankre.